Nagamapalgi Naga Turel Mathakta Sakhiba Gari Parking da Kaithel Phamliba Temporary Market Set ngasi Police na sidokrai Nomagi Chara Tanduna Hingliba Mioi Singi Kaithel Oiriba Temporary Market asi Eviction Toba Yaningde Haina Nagamapal Street Vendor Welfare Union ki Secretary Samurai Latpam Babita na Fungdorakle ngasi Sathakiba Eviction aduga mari lainana Babita na hai Kumjali Singani Tara Madhoida Nagamapal Kaithel asi Thugaikibadagi Court ki ayaba lauraga temporary market oina kaithel phambi chahumna phamba asida phamduna nomagi chara tanduna yum puraga lakhibane hawjik lamdam asida thokliba irang asida maram oiraga asok wana ringai cheraga sida kaithel thugai ki ba asi pendi haina mahakna makhata khe Koi sigi saba koi gi sidai ja koi leita laina mayam mama koi gi lukhabi kari kara am dagi macha masu koi mayam mama thakana kotana sidagi jiba kara hingi base ikhang khangau dana koi da sida thugai bagi ama order ama tisina thopi rakose akoi am ya janing de adui mathakta hati me gi tang ahum dagi lan awa ana mayam mama pudana lakliba mi am puna maku achukti awa ba kham thenga ba Sengmai dagi palen dagi kanu dagi lan ba yadana achuk na wana lairiba tanja sida akhoi da harassment piraga sumai to basa koi yajaning de matang tuk ta ba so amuk akhoi si mogi sem gi handak si anu tarik kumanga da sanga ga da ba gari gi sesi si gi damakta ne na koi bu awa ana asu khamtheng na tahon bire asibu akhoi si amuk loiraga akhoi amuk phamba yahan dina mam ta tawbiru